Kumzari adon ek bir impact news ni Rajnong Thongbam lekai wakat ki anobu episode sida mayambu amakana taran mokchari ngasi ki episode sida Khundrak Pam Assembly Constituency ki manuk jana leiba Chingkhu hairiba mafum sim yamna karamba awaba khudongchada ba mayuk nergi have sing ngasi ki episode sida khangminersi. So welcome to yet another episode of lekai wakat presented by Impact News. Tada batahoro udabhoro. To Chingkhu se kam pali mai tori. Chingkhu ji yam koi ki nungai phaba lekai amadi oidre kitang koi sura no maga hingba khunggang ama hai tare ana thabak to ji koi cha da cha mai manung da mari manga di lerang da mal thabak phangwi sang siam ni mi se kari oduna koi ki education hai da literacy rate se nem ba yodura kai odu ja ma se literacy rate nem ba hai di ade yam na qualify ba dum lai मसे कोई की सरकार की कोई करप्शन की चांग जी वांग भाई तारे मसे कोई पैसा नंगा सेंदुम पिजरगा थब इंगांग की नोमजब ngamjadaba ada mai di huji huji mak yamna nungai na leiri adum leptana leiri 24 hour lai supply je koi ching mathak sida lei dura aw sing mathak sida la reservoir sing mathak ta leira sida pam singkhong sida pam leiye kyam koi rage singi service pi rage lei seleka mase matam yam sange adubo mana lakiba matam ni yam sange ising je handak mati khara season na giba dumaina yamna nungai na season na badi oideri adu hujik su mug lepaga leire ising je koi gi mai phangda bana singkat pangam da na helpam gumba kari gumba da gi koi sum soga kari yarga dum taunari ising se chang naina mamang ta electric transformer chak tingai da dairam tar ga su hujik leiri ba koi Imphal cycle road se yaren lobi bra kari habini yamna sothare hana da gi hujik yam sothare hujik ti lambi yaraktre pol hon mayam su membi de chatpada lambi thaina bada angang nubi school chapda yamna khudong thinga yam masa ore main road se khada odura koi lerak sing di adum yara bra kamai to lerak sing ju yade hujik su black top khaga tharamba sing je loina kaidana loina repairing tog da bi yada bi phigum de loin lere yamna awa bi phigum de lere ikoi koi dana yam nakna leiri ba mafum se khitang chalaga khongkap chamong chal leiri ba koi harau rau hai tare ko harau ro se Manipur ki oina model village am oigre na haya do yamna model village am lei basida ko Chingkhu ga harau ro se thang thang na rabne duna Chingkhu ga yeng na rubuta harau ro go yeng na rubuta kari kari di walin kan bi harau na modern village oikiba yam nungai adubu thangnari ba khoisu oihanningi adubu ai khoi na oina na ba langna basida kari haidu no khangdi adum sothadana dum lei sothadana dum lei kari kari thi to birga ba mo khoi Chingkhu sisu koi harau ro gum na model village am oya ni kan bi ai khoi te sengna modern village oiba ya bai condition yam lei adu bai khoi economic backward oiberina adu gi thakak se yobang amde aduna ai khoi da mu khwai sothari basina mai gi singi loina ma khudong jaba khar leiraga su ai khoi da school ahum ni high school lama JB ma private school lama sida leiriba sadra je any 2000 nearly admaina ho leirabani mai sai da ai khoi da khwai da gi sothari basi public leader fataba de kendra gi MLA fataba de gi Imphal to cycle road chatpa yadre leira khulak da koila sarami thikadar na yomsan da na thawna dramam poraga kano sei da aduga kilometer daramamana kilometer ma thabagi andaz daurabani sahi fana jatre marmun leir ko jangi lambi amata yadre si condition ni ko swaida leiri base sini ko ni pawdam jaga leira khulak ki lambi yadre at the same time Imphal cycle road yamna maru oiba connecting lifeline simasu difang warga leire aya mana porthole ngata ngaire lambi ki maraksu yamna pikna leiba mafam se mayam yauri porthole leiba sida ka hena lambi se satausin dawdana waitre Latben thongye chongam zadre di yadre ba di binu sem da bina ko Imphal cycle road sidi kyam gorge semdra leire se kuire sidi kuire oh sahi ningsing ni sumangam sahi ningsing bangam dana kuire masi karam kan da sem gi na haiba khangak tre ka hor haiba gi wafam ni
ꯁꯤꯡꯈꯨꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯊꯔꯦꯗ ꯑꯩꯈꯣꯏꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ PDS ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗ PDSꯀꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯁꯕꯁꯤꯗꯥꯏꯁ ꯔꯦꯠꯇ ꯆꯦꯡ ꯑꯃꯗꯤ ꯀꯦꯔꯣꯁꯤꯟ ꯄꯤꯕꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯁꯨ ꯆꯥꯡ ꯅꯥꯏꯅ ꯄꯤꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯦꯔꯣꯁꯤꯟꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯂꯤꯇꯔ ꯑꯃꯒ ꯃꯈꯥꯏ ꯌꯨꯝꯊꯣꯡ ꯑꯃꯗ ꯁꯨꯃꯥꯏꯅ ꯌꯦꯜꯂꯗꯤ ꯆꯦꯡꯗꯅ KG 3 ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ AY ꯀꯩꯅꯣ ꯈꯔ ꯄꯥꯏꯕꯁꯤꯅ 5 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯀꯥꯔ ꯄꯥꯏꯕꯁꯤꯅ AYꯒꯤ ꯀꯥꯔ ꯄꯥꯏꯕꯁꯤ나 ꯀꯤꯂꯣ 5 ꯄꯤꯌꯦꯕ ꯑꯗꯨꯁꯨ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯤꯕ ꯑꯗꯨꯗꯤ ꯆꯦꯡꯕꯨꯗꯤ ꯆꯥꯡ ꯅꯥꯏ ꯑꯗꯨꯝ ꯂꯥꯛꯑꯦ ꯗꯦꯁꯤꯡꯁꯨ ꯆꯥꯡ ꯅꯥꯏ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯈꯨꯗꯤꯡꯒꯤꯗꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯁꯤꯡꯁꯤ ꯁꯨꯅ ꯄꯤꯕ ꯉꯝꯗꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯥꯔꯠꯇ ꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯊꯣꯡꯗ ꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯇꯔ ꯑꯃꯃꯝꯗ ꯄꯤꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕ ꯀꯥꯔꯠꯁꯦ ꯑꯩꯈꯣꯏ ꯀꯥꯔꯠꯁꯦ ꯁꯨꯅꯕꯗ ꯂꯩꯔꯒꯁꯨ ꯉꯁꯥꯏ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯝꯃꯟꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯒ ꯌꯥꯝꯅ ꯂꯩꯇꯕ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯊꯨꯡꯅꯕ ꯑꯩꯈꯣꯏ ꯌꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯊꯨꯡꯅꯕ ꯌꯦꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯌꯨꯝ ꯑꯅꯧꯕ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ ꯃꯣꯏꯁꯤꯒꯤ ꯍꯥꯏꯗꯤ ꯔꯥꯁꯟ ꯀꯥꯔꯠ ꯍꯥꯏꯇꯥꯔꯦꯅꯦ BPLꯕꯨ ꯑꯣꯏꯔꯣ APLꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ AYꯒꯤ ꯀꯥꯔꯠꯄꯨ ꯑꯣꯏꯔꯣ ꯃꯈꯜ 3 ꯂꯩꯔꯤꯗꯅ ꯁꯤ ꯃꯣꯏ ꯀꯦꯇꯦꯒꯣꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯔꯠ ꯁꯥꯕꯤꯔꯒ ꯀꯥꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯐꯝ ꯊꯣꯛꯄ ꯀꯤꯂꯣ 35 ꯐꯪꯍꯟꯕꯗꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯦꯗꯩꯅ ꯄꯤꯔꯛꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯦꯝꯕꯔꯒꯤ ꯀꯩꯝꯇ ꯄꯋꯥꯔ ꯂꯩꯇꯕ꯭ꯔꯥ ꯄꯋꯥꯔꯗꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯇꯧꯔꯨꯅꯤ ꯍꯥꯏꯔꯨꯅꯤ ꯑꯗꯣ ꯀꯩꯝꯇ ꯑꯩꯈꯣꯏꯗ ꯅꯥꯆꯨꯡꯕꯤꯗꯦ ꯀꯩꯝꯇ ꯇꯥꯕꯤꯗ꯭ꯔꯦꯕ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯃꯦꯝꯕꯔꯅꯤ ꯍꯥꯏꯕ ꯈꯛꯇ ꯉꯥꯏꯔꯦ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯃꯇꯝ ꯑꯃꯗ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯔꯝꯕ ꯑꯗꯨꯒ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡ ꯂꯩꯕ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡ ꯂꯥꯛꯑꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯌꯦꯡꯐꯝ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯨ ꯁꯝꯕ꯭ꯔꯩ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯅꯤ ꯇꯁꯦꯡꯅ ꯃꯁꯤ ꯑꯍꯥꯟꯕꯗ ꯆꯧꯀꯤꯗꯥꯔ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯆꯧꯀꯤꯗꯥꯔ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯗꯣꯛꯇꯔ ꯃꯅꯤꯡ ꯑꯩꯈꯣꯏꯅ ꯅꯤꯡꯊꯨꯡꯉꯕ ꯄꯥꯝꯖꯔꯕ ꯐꯔꯕ ꯗꯥꯛꯇꯔ ꯂꯩꯔꯝꯃꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯔꯝꯅ ꯗꯥꯛꯇꯔ ꯂꯩꯇ꯭ꯔꯕ ꯑꯗꯒꯤ ꯅꯔꯁꯁꯤꯡꯁꯨ ꯀꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯊꯧ ꯇꯧꯗ꯭ꯔꯤꯕ ꯁꯪꯂꯦꯟ ꯍꯥꯏꯗꯨꯃ ꯑꯣꯏꯅ ꯂꯩꯔꯦ ꯅꯔꯁꯁꯨ ꯀꯥꯗ꯭ꯔꯦ ꯗꯥꯛꯇꯔꯁꯨ ꯀꯥꯗ꯭ꯔꯦ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯊꯥꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯍꯤ 2ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯣꯁꯄꯤꯇꯥꯜ ꯑꯁꯦ ꯊꯣꯡ ꯂꯣꯟ ꯑꯅꯝꯕ ꯃꯇꯝꯗ ꯂꯩꯔꯦ ꯃꯍꯧꯁꯥ ꯆꯧꯀꯤꯗꯥꯔꯒꯤ ꯀ꯭ꯋꯥꯇꯔ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯑꯇꯣꯞ ꯀ꯭ꯋꯥꯇꯔ 2-3 ꯌꯨꯝꯐꯝ ꯀꯥꯏꯈꯤꯕ ꯂꯩꯔꯤꯁꯦ ꯌꯨꯝꯐꯝ ꯀꯥꯏꯔꯤꯕ ꯂꯩꯔꯤꯕꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕꯅꯤ ꯆꯧꯀꯤꯗꯥꯔ ꯄꯥꯔꯃꯅꯦꯟ ꯑꯣꯏꯅ ꯑꯍꯤꯡ ꯌꯥꯏꯔꯦꯛꯇꯅ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅꯤ ꯃꯥꯏ ꯀꯝꯄꯥꯎꯟꯁꯤꯁꯨ ꯁꯝꯕꯜꯒ ꯈꯥꯔꯒ ꯂꯩꯔꯝꯕ꯭ꯔꯣ ꯃꯁꯤ ꯐꯦꯟꯁꯤꯡ ꯐꯖꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯐꯦꯟꯁꯤꯡ ꯃꯥꯡꯈ꯭ರೆ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯁꯤ ꯀꯔꯥꯏꯐꯥꯎꯗꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯨꯠ ꯃꯨꯠꯂꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯗꯧꯅ ꯊꯝꯕꯤꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇ ꯑꯃꯨꯛꯇꯪ ꯑꯞꯒ꯭ꯔꯦꯗ ꯇꯧꯍꯟꯅꯤꯡꯉꯤ ꯁꯔꯀꯥꯔꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨ ꯄꯥꯏꯈꯠꯄꯤꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯦꯅ ꯂꯧꯖꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯒꯗꯕ ꯔꯤꯄꯣꯔꯠ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯐꯥꯏꯅꯦꯁ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯅꯥꯕ ꯍꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯆꯤꯡꯈꯨ ꯑꯣꯏꯒꯦꯔꯥ ꯁꯝꯕ꯭ꯔꯩ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯑꯣꯏꯒꯦꯔꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯗꯣꯛꯇꯔ ꯑꯐꯕ ꯂꯩ ꯐꯖꯅ ꯂꯥꯌꯦꯡꯕꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤ ꯉꯁꯤꯗꯤ ꯍꯧꯈꯤꯕ ꯆꯍꯤ 2-3ꯗꯒꯤ ꯗꯤꯐꯪ ꯑꯣꯏꯗꯨꯅ ꯀꯅꯥꯝꯇ ꯆꯪꯕꯤꯗ꯭ꯔꯕ ꯊꯣꯡ ꯂꯣꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤ ꯍꯥꯟꯅꯒꯨꯝꯅ ꯃꯍꯧꯁꯥꯒꯨꯝꯅ ꯑꯃꯨꯛ ꯊꯣꯡ ꯍꯥꯡꯕꯤꯗꯨꯅ ꯗꯣꯛꯇꯔ ꯊꯝꯕꯤꯗꯨꯅ ꯅꯔꯁ ꯊꯝꯕꯤꯗꯨꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯑꯗꯨ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯆꯤꯡꯈꯨꯁꯤ ꯍꯟꯗꯛ ꯐꯤꯕꯝ ꯑꯃ ꯅꯥꯇꯩ ꯆꯥꯗꯅ ꯃꯣꯏꯅ ꯐꯤꯂꯝꯁꯤ ꯁꯥꯅꯦꯅ ꯇꯧꯋꯤ ꯃꯗꯨ ꯐꯤꯂꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯁꯥꯟꯅ ꯍꯥꯏꯔꯤꯕ ꯂꯧꯐꯝꯁꯦ ꯍꯥꯏꯔꯤꯕ ꯂꯧꯀꯣꯜꯁꯤꯗ ꯄꯥꯕꯨꯡꯒꯤꯁꯨ ꯂꯧꯐꯝ ꯌꯥꯎꯔꯤ ꯑꯩꯒꯤ ꯂꯧꯐꯝ ꯌꯥꯎꯖꯔꯤ ꯑꯗꯨ ꯌꯥꯔꯤ ꯇꯧꯕꯤꯅꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯧꯔꯒ ꯍꯤꯡꯖꯕꯅꯤ ꯑꯗꯨꯗ ꯁꯤ ꯃꯣꯏꯅ ꯆꯈꯥꯎ ꯊꯥꯗꯣꯛꯄꯒꯨꯝꯕꯅꯤ ꯃꯣꯏꯅ ꯆꯠꯄ ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯒꯅꯤ ꯊꯕꯛ ꯇꯧꯕ ꯃꯤꯒꯤ ꯃꯁꯤꯡꯁꯦ ꯌꯥꯝꯗꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯂꯧ ꯎꯖꯔꯒ ꯂꯧꯐꯝꯁꯤꯡꯁꯤꯗꯒꯤ ꯊꯣꯛꯆꯕ ꯄꯣꯠꯊꯣꯛ ꯈꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯖꯤꯕꯤꯀꯥ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯧꯕꯨꯛꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯆꯈꯥꯎ ꯊꯥꯗꯔꯛꯄꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯁꯤꯟꯐꯝ ꯑꯝꯇ ꯂꯩꯔꯣꯏꯗꯣꯏꯅꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏ ꯆꯤꯡꯈꯨ ꯅꯠꯇ꯭ꯔꯒ ꯁꯝꯕꯩ ꯃꯅꯥꯛ ꯑꯅꯛꯄꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯌꯧꯍꯟꯕ ꯉꯝꯃꯕ ꯉꯝꯗꯤ ꯉꯝꯃꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯟ ꯀꯩꯅꯣ ꯍꯨꯠꯂꯒ ꯇꯧꯕꯤꯗꯣ ꯑꯗꯨꯗꯒꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯗ꯭ꯔꯤꯜ ꯇꯧꯔꯒ ꯍꯨꯠꯄꯤꯗꯨꯅ ꯑꯩꯈꯣꯏ ꯈꯨꯜ 3ꯁꯦ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯇꯥꯡꯈꯝꯅꯦ ꯁꯝꯕꯩꯅꯦ ꯆꯤꯡꯈꯨꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯃꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯌꯥꯗꯗꯅ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡ ꯐꯪꯗꯕꯁꯦ ꯊꯥ
ꯃꯈꯥꯏ ꯅꯨꯃꯤꯠ ꯀꯨꯟꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯦ ꯑꯁ ꯂꯝꯕꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯝꯕꯤꯒꯤꯗꯤ ꯑꯗꯣ ꯏꯁꯤꯡꯁꯨ ꯑꯩꯈꯣꯏ ꯃꯩ ꯌꯥꯈꯤꯗꯕꯗꯒꯤ ꯑꯁꯨꯝ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯌꯥꯈꯤꯗꯕꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠ ꯀꯨꯟꯅꯤꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯦ ꯐꯤꯂꯝ ꯁꯤꯇꯤ ꯁꯥꯕꯒꯤ ꯂꯝ ꯀꯛꯀꯅꯤ ꯍꯥꯏꯁꯦ ꯏꯁꯥꯒꯤ ꯂꯧꯐꯝꯒꯨꯝꯕꯁꯨ ꯌꯥꯎꯕꯤꯕ ꯂꯩꯕ꯭ꯔꯣ ꯏꯁꯥꯒꯤ ꯂꯧꯐꯝꯗꯤ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯛꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯤꯡꯈꯨ ꯈꯨꯟꯁꯦ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ ꯑꯁ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯌꯥꯝ ꯍꯥꯏꯔꯨꯗ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯨꯕꯗ ꯀꯥꯟꯅꯗ꯭ꯔꯦ ꯂꯧꯀꯣꯜꯒꯤ ꯋꯥꯐꯝꯁꯤꯗꯤ ꯄꯟꯕꯤꯔꯅꯨ ꯍꯥꯏꯔꯤ ꯂꯧꯀꯣꯜꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯔꯐꯥꯎ ꯌꯥꯔꯔꯣꯏꯗꯕꯅꯤ ꯐꯤꯂꯝ ꯁꯤꯇꯤ ꯁꯥꯔꯛ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯆꯦꯛꯀꯣꯟ ꯂꯩꯕꯒꯤ ꯆꯦꯛꯀꯣꯟꯒꯤ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯂꯝꯕꯤꯁꯦ ꯀꯥꯏꯔꯦꯀꯣ ꯑꯗꯣ ꯐꯤꯂꯝ ꯁꯤꯇꯤ ꯂꯩꯔꯛꯑꯒꯗꯤ ꯐꯤꯂꯝ ꯁꯤꯇꯤ ꯂꯩꯔꯛꯑꯃꯤꯅ ꯂꯝꯕꯤꯒꯥꯁꯦ ꯐꯖꯅ ꯁꯦꯝꯃꯛꯑꯅꯤ ꯂꯝꯕꯤ ꯑꯐꯕꯗ ꯄꯥꯝ ꯂꯝꯕꯤ ꯑꯐꯕꯁꯦ ꯑꯩꯈꯣꯏ ꯄꯥꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯜꯂꯒ ꯂꯝꯕꯤ ꯅꯨꯡꯉꯥꯏꯕꯗ ꯆꯠꯇꯩ ꯁꯔꯨꯛꯄꯨꯗꯤꯕꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯈꯣꯝ ꯊꯣꯛꯑꯁꯨ ꯊꯣꯡꯅ ꯑꯗꯨꯝ ꯆꯠꯆꯔꯒꯦ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯦ ꯃꯁꯤ ꯊꯣꯡ ꯍꯥꯡꯈꯤꯗꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯁꯤ ꯃꯔꯛ ꯃꯔꯛꯇ ꯍꯥꯡꯉꯦ ꯅꯨꯡꯇꯤꯒꯤ ꯍꯥꯡꯗꯦ ꯗꯣꯛꯇꯔ ꯂꯩꯇꯦ ꯑꯗꯣ ꯑꯦꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯑꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯁꯤꯗ ꯗꯣꯛꯇꯔ ꯑꯃꯗꯤ ꯂꯩꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯅ ꯁꯕꯁꯤꯗꯥꯏꯁ ꯆꯦꯡꯒꯨꯝꯕ ꯄꯤꯕ ꯀꯦꯔꯣꯁꯤꯟꯒꯨꯝꯕ ꯄꯤꯕꯗꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯑꯗꯨ ꯑꯗꯨꯝ ꯊꯥꯒꯤ ꯈꯔꯗꯤ ꯂꯥꯛꯑꯦ ꯑꯗꯨ ꯌꯥꯝ ꯆꯥꯡ ꯅꯥꯏꯅꯗꯤ ꯂꯥꯛꯇꯦ ꯍꯥꯏꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ꯭ꯔꯥ ꯊꯥ ꯂꯦꯞꯄꯁꯨ ꯌꯥꯎꯔꯤ ꯂꯦꯞꯄꯁꯨ ꯌꯥꯎꯋꯦ ꯑꯣꯀꯦ ꯀꯥꯔꯗ ꯄꯥꯏꯕ ꯃꯤꯗꯅ ꯀꯤꯂꯣ 5 ꯈꯛꯇꯅꯦ ꯄꯤꯔꯤꯁꯦ 35 ꯄꯤꯕꯗꯤ ꯀꯌꯥꯝ ꯂꯩꯇ꯭ꯔꯤ 35ꯁꯦ ꯀꯔꯝ ꯀꯥꯟꯗ ꯄꯤꯔꯛꯇꯧ ꯃꯥꯟꯒꯦ ꯑꯩꯈꯣꯏꯒꯤꯁꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯦ ꯍꯟꯗꯛꯀꯤ ꯃꯔꯝꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯨꯁꯤꯗ ꯂꯩꯁꯦ ꯑꯗꯨꯅ ꯇꯣꯉꯥꯟ ꯆꯥꯕ ꯑꯗꯒꯤ ꯀꯥꯠꯁꯦ 34-35 ꯈꯛꯇꯅꯦꯕ ꯀꯥꯔꯠ ꯄꯥꯏꯕ ꯂꯩꯁꯦ ꯁꯤꯒꯤ ꯆꯥꯛꯊꯣꯡꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯨꯡꯅꯕ ꯌꯦꯜꯂꯛꯄꯗꯗꯤ PDS की चेंग चीनी केरोसिन कमाई कमाई तौरी असुम फंगे फंगीबा किलो 3 खक फंगे दाजैदा आउ ताए दुबदी किलो 3 खोगी कार्ड पाइबे मीने किलो 5 पिएबा कार्ड पाइदेबे मीने किलो 3 पिएबा कार्ड पाइबे मीददी 35 पिगदौ पिगदमने अदो मोइजे कमाई तौबनु खंगदेबा अखोय इम्फाल दगी किलोमीटर 13 खक्तनी डिस्ट्रिक्ट से इम्फाल ने अखोय सिदा सोथरी बसी लंबी खुदिमोय बो होय लाकदो बिरंगनी ngayo को यारनी कोम कोमना मई अखोय मई थानबिरे हेबे वानी रेगुलर होइते कोई से त थानिंगदबा तौरिबा मयाम से अखोय मयाम संग होनमिनादना थानब होनबसे मसी अखोय ना एवरेज त पा मतमदा अखोय मई थानदबना नमी इसिंग हुजिक थक्तरे हेनपा मनी लै हेनपा मनी स्टेगी नुपी अंगांगसिन हुजिक वाना होली मोइगी कनोसि फंगद्रे अखोय फंगी सप्लाई से फंगी करमाय फंगी कोई थकवा फंगदमनी फंगद्रे हाइतारे मतम चान फंगदमनी सुमाइन तौदना डॉक्टर की करीगी कोई दवा पगे और बनाता खुजी कम पाली सिंखुजी नुंगाई हाइतारे अमुते सरकारना येतपद अमुते बखोय लेबम जाबं खंगद्र जानी करिनो येले हाइसिबो येले होजिक तौरिजिनि फिल्म सिटी रा स्थिति उरगनो सारनेदना ते तौरिजिदा खोय लेबम जाबं खंगद्र लोखम जिरो बे एरिया जे गातने जुम फनाम जावरे लोखम से लोकोन से सिले मांगल लगे सिंनि मोय हाइ फिल्म सिटी साने आओ अदो खोयना सानो हाबनते साउ साबदि याय दुबु लेरिबा खासलेंगुमा अलम अरेम बा लेरिबा गा साउ सिलफम जिदि मांग बियारोय लोफम नंतर युम क्या सोइनेबा सोइ बोक्स यावरे ang lo yaw si area je lo yaw na ilep chari je lo yaw bani khoi nu hai ni ge ne noi sa ge ta de khoi paja lo hatu amo singkro paja ju lo mu thatla mo ado go ni sa jaw ro leita ga di yare da mo sa ba ning tam jere da na adu bo khoi lepe कोई इंस्टीट्यूट से आगे है बता रहे कि चिंखू की प्रजा लोग हाथों फिर मुआ दुकान दे यानी चिंखू की प्रजा ने एज लॉन्ग एज चिंखू की प्रजा ने सर्वाइव तो मफम से लेरिंगे सिदी मफम से दा लकोल सिंह से मांग भी यारो है बगी मफम दे तुमक लेरी इमादी करी हबी नहीं आइदी आई हुजिंग आई लो उजबगी मथक आई की नुपा से लौमी अमनेबा मसिगी फौसिना ताइथोगा आई इसागे फिहुन गदमनी था अनिहुम सुजले परीक्षा था दोरे इसाजे ममिंग कनो परीक्षा थाबा यावबा यारोय दोरे फिजे हुंदोक्तरदी अदगी बोइसे कोलम से लैद्रदी इसाजे लाइक तंब चलु याद्रे अदुना फौसिना लौरिबा थौदांगसे चुमनादगी अखोयबु थाकपिबा सिदा नतेबा इसा इशु मयामसे माहि मसिंग तमहनना खतंग अफबा नागरी अमम मोहना फोनारिबनेबा लौरिबा थौदांगसे चाबा खक्तंगी ओइना उबिगनु अखोयदि लौकोन सिसु यामना पिक्चरबनी लौसिंग उजरगा हिंजाबा ngaktani खुंगंग से लायरबना नमी लौसि थबक तौबा तोरब जा मसिंग यामना लाइते मसिनी सुसिदना बजे सुसु टेक्तना बा अतो मफम द साबी को इंस्टीट्यूट साबियु अतो मफम से साबिनो हेबने बा बता दि अखोय थंगजौ पाइरगा ngakतना लेरनी थंगजौ पाइरगा ngak तारगे साब सुगा यारो आइजनिंगे खतंग लम लेजबजे द मोइना लौक्सन बिगी तारगदि अखोय जे मिनाय ओइबेगी कैनो मखक लेदौरीबा मदो सरकारना मोय मसे मोइदा तौबिनो हाइबजे हाइजनिंगे काना तौबिगनो हाइबनी लोकल हम संग यंगसी लोकल द उरिबा कोई फजखरबा कोई फौ हाइतारे होजिक लौरक पंथा यौराबनिना फौसु खगा मुनबा हरप फौ पानबगी याम फजबत तांकंगनी लेकाय सिगी खुलसिगी याम चावबा इकोनॉमी ओरिबा इकोनॉमिक जनरेशन गी याम चावर मम मनी दु हारिबा
इकोनॉमिक जनरेशन की एरिया में और बाहर एरिया सी मसी इंस्टीट्यूट ओंथोखिबा तारगदी लेखाई म्याम से करी चारे हिंगदुरबिनो करी तौरग लेगिदुनो हाबगी क्वेश्चन दुनी लेखाई म्याम हंगलिप्स लौफम से सी लौफम सिदंग ओइदोरिब्रा आदगी लौफम नतबा चिंगोन की अहांग मफम से अस्वासु यावरिरा युम सुखरा यावरेन ताजे कोई से लौफम सिदा नते सिगी सिदा से कन ग्राउंड आंगांगी सानबुंग लेरेको सिंगा लाइबसि लोइनमक्सि कोई ग्रेजिंग ग्राउंड है ना कोई खुन मतम कोई ने योगचरवा सि तौरको सि लोइन कवर तौरे सिदगी ना खुनराकम असिदा जोगे ने सिक्योरिटी डॉक्टर लेहोबदो अदुगा अगनी से माय फाव कनो सिमक सोइबनी अगनी फावबसि पुलप न सोकदोरिबनी अदुना सोमदा युमहुम कमिटी विथ अदे सेदा तिन उरिबा युम सिदगी ना मनिंग दे युमहुम सोमदा युम तारा ने थुहुमदोय मसि लोइन मोइना इविक्शन दा यावरे मी चनी चहुम हेने सूरीबा ब्रिक फिल हौजी कवर तौरे मोइन थोदे को यावरनी खुन मयामना लेपिबदि कनो नुपी मयामना संग संगसु फिन कुपका दोरे हौजी अखोय कुपकनी चंगसनो हाइरि अदुना मरम ओरगा अखोय दु दाइ मसि अखोय कनोनी चंगसनो सास अदु असिबिदि सोय यावरनी मणिपुर की लाइगाक्ति सेना यावद्रिखै कैदोगिनसु मना दा चंगदे अदुगा थवोइदे गमेना फिल्म इंस्टीट्यूट नत्रग फिल्म सिटी सानी है प्रपोज तौरीबा चिंखू की ममांग लोकोनी लकोन सिगी हेक मनिंगदा कोई अंगनवाड़ी सेंटर अमा लेरे चिंखू अंगनवाड़ी सेंटर है अदुबु अंगनवाड़ी सी मफम मसिगत नतर मणिपुर अयाम अंगनवाड़ी सेंटर सिंगसी यामना फिल्म चादना लेहुई कोई सेक्टादग चलु मतम ददी पुंकाई कैरल हेरे मसिदि खराबु फरि हाइब तारे अदुगा फरि हाइरे सिसु मखाद लेरिबा कोई उनगा येरिसे मसि ओक मकोनदगा येइना मोंगदुनि येरिसे मसि सादे आदे लेते आदे हाबगी ममिंग की ओइना नामागी ओइना साबा कोई अंगनवाड़ी सेंटर है बतारे मसी असेंबगी प्ले स्कूल अमगी मोंग दोगदबनि पिरिब आंगांग मचा मयाम मफम मसिदा पुरागा निंगथीना लाइक लाइसुगी अहान मंगान दु हारे मफम मसिदा पिगदबनि अदुबु मंगान पिफम ओरिब मफम मसि तसेंगना मंगान याम चंगे है तारे हो मंगारे चिंकु जे नोंगारे अदुबु मोय असिदा छाने हाबदो छाहनिंगदे अखोइना पीडीएस की चेंग केरोसिन चांग नाइन लोबि लौवे लाए थाउन लीटर क्या फंगिबा चेंग किलो क्या फंगिबा चेंग ने किलो मंगा कार्ड पाइबि ब्रेमा बो पाए बीपीएल की कार्ड तो पाए तो किलो गुंठा मा पिगदबनि हाइबसे खंबिदब्रो खंगे तो खंगसु मोइना यादबनिना अखोइना करी उपाय ले करिगिनि बो हाइगे किलो गुंठा मा पिगमद्रि खंगदे अदुदि अखोइजु खंगदे खंगद्रे गुंठा मंगा पिगदबनि अदुबु पीबीटी पीबीद्रे अपीबा खरासि लौरी कार्ड सु लेरबनि बीपीएल कार्ड हाइरिबा राशन कार्ड से पायरबनि अदुबु अदु फावबदा बेलो द पॉवर्टी लाइन लाइरबगी गामखै मखाद लाइरिबा मी अमदा फंगफम तोप किलो कुंठा मंगा से पीबा गमदना किलो मंगा ख पिरे किलो मंगा से नुमी क्यानि चतुरिबनो थामरि चटपे यारोय यामबदा मिनिमिट मंगा तरुकनि चिंखु ममांग लेकागी कोई लोकल जिगी हेक मनाक्ते लेरिबा कोई यामबगी युम हाइतारे कोई लौ लोकपगी केदोगी सिगुमगी प्लान तौदना अदुगुम लेइबा मतमने मतमसिदा साइन तौना सरकारना फिल्म सिटी अमा कोई एरिया से लौ उरिबे एरिया से तौनी हाबिरे कोई हिंगवै कैनोमा मोइना थदत पिरकपगी कैनोम ओइरमिना अदैदा संगसनबा याबा खोंजंग दुदि अखोइ म्याम मानरगा संगसन जी हाबिजिमा हाइ थमजनिंग मोइना फिल्म इंडस्ट्री साने खोने हाबिसदा याम नुवाइते दा कोई हिंगनबा इसे यंगो सिंग जे कोई तरगा सही खुदिंग के सिंग याला का चाजरिने दो इसिंग जो हजे तोती लाक्त्रा असेगी चिंग दगी सोगा हजिकसु चालो सोगे खालिमने इसिंग जे इसिंग लाइतेबा हेफम दगी नोमु दोइनेबा अदैदा मोइना समान तौसलकपसि याम यानिंगदे कोई वाना नुंगाय लेजबोइदि फबा वाना लेजबसिदा नुपीजु नुपाजु थबक सुनिंगाजु अमतसु लेजते तोलब चाबमजु यावते लबुक सिदै तौरगा खोइदि खुनि थोलकपसिन चाजबनि अदैदा इसिंग फंगे नुंगायहन्द्रे मई फंगे नुंगायहन्द्रे अदैदा लौजु मु लौसलने हिंगोनजु मु तानथोने अदु खोइ काय लैदोइनोबा अदुदि अखोइदि उचेक लौ यारा पायरा चकद्राबा इमादसु वै साजगे चाक चारबो चादी औ इमा होगी युंगा से हंदक लोकल लौक्सन गनि हाबदो फिल्म सिटी साबगे अदुर यावै हाइने यावै हाय अदुगी सावनिबा सिरमदाइदा आइबु कायदा सियना लैदोइनोबा हजि मिगी युमबु थुगाइबिगे हाले yum lai di bal yum ji bu hingo ji bu thugai raga akhoi kadai de noi ba lai doi do public ki apam su yang view habani khoi ga mena ngamme haida to to bin habani che de kai habani ai gi mot ti akhoi lokon je loksan ba da akhoi yum thugai ba chugum ma yam to je ai isa thawai hakchang yauni ya janing de laka je yang wa na lai ri ji kai ke wara ge
ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯤꯡꯒꯣꯜ ꯑꯗꯒꯤ ꯂꯧꯁꯤꯡ ꯃꯌꯥꯝ ꯁꯣꯛꯄꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯀꯗꯥꯏꯗ ꯂꯩꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯁꯤꯕꯨ ꯁꯔꯀꯥꯔꯅ ꯇꯧꯔꯤꯁꯤꯕꯨ ꯂꯩꯀꯥꯏꯁꯤꯒꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ MLA-ꯅꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯈꯣꯠꯄꯤ ꯂꯩ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯆꯠꯆꯔꯨꯕꯁꯤꯗ ꯑꯩꯈꯣꯏ ꯈꯪꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏ ꯑꯗꯣ ꯈꯪꯗꯕꯗꯤ ꯌꯥꯔꯣꯏ ꯃꯥꯅ ꯁꯤꯒꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯃꯥꯅ ꯊꯧꯕꯨ ꯑꯣꯏꯔꯤꯕꯅꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯆꯪꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯪꯒꯟꯋꯥꯗꯤꯒꯤ ꯁꯦꯟꯇꯔ ꯑꯃ ꯂꯩꯍꯧꯕꯅꯤ ꯑꯪꯒꯟꯋꯥꯗꯤꯒꯤ ꯁꯦꯟꯇꯔꯗ ꯑꯩꯅ ꯍꯥꯏꯖꯔꯝꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯛ ꯃꯀꯣꯟꯗ ꯎꯄꯥꯒꯤ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯁꯨ ꯎꯄꯥꯒꯤ ꯍꯧꯋꯤ ꯑꯗꯨꯒ ꯃꯁꯤꯁꯨ ꯑꯣꯛ ꯃꯀꯣꯟꯒꯤ ꯃꯅꯨꯡꯗ ꯑꯣꯛ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯀꯣꯟꯁꯤꯁꯨ ꯎꯄꯥꯛꯅ ꯌꯩꯔꯒ ꯂꯩꯔꯦ ꯃꯁꯤꯒꯤ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔꯗꯨꯒ ꯈꯦꯠꯅꯔꯤꯁꯤ ꯑꯣꯟꯂꯤ ꯁꯥꯏꯖ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯎꯕꯗ ꯈꯦꯠꯅꯕꯅꯤ ꯁꯤꯅ ꯄꯤꯛꯅ ꯁꯥꯕꯒꯤ ꯋꯥꯅꯤ ꯉꯁꯥꯏꯒꯤ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔꯗꯨꯅ ꯑꯆꯧꯕ ꯑꯣꯀꯣꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕꯒꯤꯗꯃꯛꯇ ꯄꯤꯛꯂꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯤ ꯅꯁꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯑꯣꯀꯣꯟꯒꯤ ꯃꯑꯣꯡꯗ ꯂꯩꯍꯧꯔꯦ ꯏꯃꯥ ꯀꯝ ꯄꯥꯝꯕꯤꯔꯤꯒꯦ ꯆꯤꯡꯈꯨꯁꯤꯕꯨ ꯆꯤꯡꯈꯨꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅ ꯌꯥꯝ ꯇꯣꯟꯅ ꯍꯤꯡꯕ ꯈꯨꯡꯒꯪꯅꯤ ꯑꯗꯨꯗ ꯃꯣꯏ ꯐꯤꯂꯝ ꯁꯤꯇꯤ ꯁꯥꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯍꯤꯡ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯌꯥꯎꯔꯦ ꯆꯥꯛ ꯃꯇꯣꯜ ꯂꯣꯝꯕ ꯑꯗꯨꯅ ꯏꯁꯨꯉꯩꯁꯤ ꯏꯆꯥꯉꯩꯁꯤ ꯄꯨꯔꯒ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯑꯩꯈꯣꯏꯅ ꯎꯆꯦꯛꯇꯧꯅ ꯄꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯔꯦ ꯃꯁꯤꯗꯤ ꯈꯣꯡꯖꯪꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯂꯞ ꯀꯣꯊꯣꯛꯑꯒ ꯐꯨꯝꯕꯤꯔꯝꯃꯣ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯗꯣꯏꯁꯦ ꯍꯟꯗꯣꯛꯈ꯭ꯔꯗꯤ ꯍꯟꯗꯣꯛꯈ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ MLA-ꯁꯤꯅꯁꯨ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯉꯤꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯕꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯕꯗꯤ ꯉꯁꯤꯐꯥꯎ ꯅꯥꯀꯣꯡꯁꯦ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯀꯗꯥꯏꯗ ꯄꯥꯏꯗꯣꯔꯤꯕꯅꯣ ꯀꯗꯥꯏꯗ ꯇꯥꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯌꯥꯝ ꯅꯨꯡꯅꯥꯡꯕ ꯆꯔꯥꯡꯅꯕ ꯂꯩꯔꯦ ꯑꯗꯨꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLA-ꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯅ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄ ꯆꯣꯡꯊꯣꯛꯄꯤꯔꯛꯄꯗꯨꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕꯁꯤ ꯏꯃꯥ ꯀꯝ ꯄꯥꯟꯕꯤꯔꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯆꯅꯥꯡꯅꯕ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯂꯩꯔꯦ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏꯕꯗꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯗꯤ ꯐꯤꯂꯝ ꯁꯤꯇꯤꯁꯤ ꯀꯩꯒꯨꯝꯕ ꯁꯥꯅꯤ ꯈꯜꯂꯁꯨ ꯊꯋꯥꯏ ꯐꯥꯎꯕꯗ ꯀꯠꯊꯣꯛꯒꯅꯦꯕ ꯀꯠꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯁꯤꯒꯤ ꯁꯤꯖꯒꯤꯁꯤꯅꯨꯕ ꯑꯩꯗꯤ ꯏꯆꯥ ꯏꯁꯨꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯇꯨꯡꯒꯤ ꯁꯨꯔꯒꯤꯗꯃꯛꯇ ꯀꯜꯂꯝꯒꯅꯤ ꯍꯥꯏꯕꯅꯤꯗ ꯄꯤꯛꯈ꯭ꯔꯕ ꯑꯩꯒꯤ ꯖꯒꯥ ꯍꯥꯏꯕꯗꯤ ꯂꯧ ꯈꯤꯇꯪ ꯆꯥꯖꯔꯤꯕ ꯁꯤꯡꯌꯦꯜ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃꯁꯤ ꯃꯣꯏꯅ ꯂꯧꯊꯣꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯁꯤ ꯎꯆꯦꯛ ꯋꯥꯌꯥꯗꯅ ꯍꯥꯏꯗꯤ ꯎꯇꯣꯜ ꯑꯃꯗ ꯌꯨꯝ ꯁꯥꯗꯅ ꯂꯩꯕ ꯌꯥꯕ ꯃꯤꯔ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣ ꯁꯥꯕꯁꯦ ꯁꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯁꯥꯕ ꯍꯥꯏꯕꯁꯦ ꯚꯥꯔꯠ ꯏꯟꯗꯤꯌꯥꯒꯤ ꯏꯁꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯐꯕ ꯌꯥꯝ ꯆꯥꯎꯈꯠꯄꯅꯤ ꯇꯌꯨꯝꯁꯨꯡ ꯑꯩ ꯂꯩꯖꯔꯤꯕ ꯏꯪꯈꯣꯜꯁꯤ ꯌꯣꯟꯊꯣꯛꯑꯒ ꯑꯩꯒꯤ ꯁꯨꯔꯒ ꯆꯥꯔꯒ ꯂꯩꯖꯔꯤꯕ ꯑꯩ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯑꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯁꯥꯕꯁꯤ ꯄꯥꯝꯖꯗꯦ ꯑꯩꯗꯤ ꯂꯩꯀꯥꯏꯁꯦ ꯑꯩꯈꯣꯏ ꯁꯨꯔ ꯅꯣꯝꯃꯒ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯖꯕꯗ ꯏꯁꯤꯡꯁꯦ ꯑꯁꯤ ꯆꯤꯡꯒꯣꯟꯗ ꯆꯠꯂꯒ ꯃꯌꯥꯝꯁꯦ ꯁꯣꯛꯅꯩ ꯍꯥꯏ ꯁꯤ ꯂꯝꯕꯤ ꯃꯆꯥꯁꯤꯗ ꯆꯠꯂꯒ ꯑꯥꯎ ꯏꯃꯥꯁꯤ ꯁꯣꯏꯔꯥ ꯁꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯇꯣꯇꯤꯒ ꯑꯝꯇ ꯌꯧꯗ꯭ꯔꯣ ꯇꯣꯇꯤ ꯌꯧꯔꯝꯃꯦ ꯍꯧꯖꯤꯛ ꯊꯤꯡꯈ꯭ꯔꯦ ꯏꯁꯤꯡ ꯃꯩ ꯂꯥꯛꯇꯗꯅ ꯃꯣꯏ ꯃꯩ ꯂꯥꯛꯇꯅ ꯊꯥ ꯑꯃꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯖꯜꯂꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯐꯪꯉꯛꯇꯕ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯃꯔꯝꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯏ ꯂꯧꯕꯨꯛꯁꯤ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯀꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯑꯗꯨꯒ ꯆꯤꯡꯗ ꯀꯩꯗ ꯆꯠꯄ ꯁꯟ ꯄꯨꯟꯕ ꯈꯣꯠꯄ ꯆꯠꯄꯒꯤ ꯁꯦꯝꯈꯤꯕ ꯂꯝꯕꯤꯅꯤ ꯂꯧꯕꯨꯛꯇꯒꯤ ꯀꯠꯊꯣꯛꯅꯔꯒ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤ ꯍꯧꯖꯤꯛꯇꯤ ꯈꯨꯟꯒꯤ ꯑꯣꯏꯔꯣꯏꯗꯣꯔꯦ ꯐꯤꯂꯝ ꯁꯤꯇꯤꯒꯤ ꯑꯣꯏꯒꯗꯣꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤ ꯅꯨꯡꯅꯥꯡꯕ ꯑꯃꯗꯤ ꯂꯩꯔꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯁꯤꯇꯤ ꯁꯥꯅꯤꯗꯣꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯔꯗꯤ ꯃꯁꯤ ꯁꯨꯛꯁꯥ ꯁꯥꯅꯤꯡꯗꯦ ꯃꯐꯝ ꯑꯁꯤꯗ ꯆꯦꯛꯀꯣꯟ ꯑꯃ ꯂꯩꯔꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯔꯤꯕ ꯆꯦꯛꯀꯣꯟ ꯑꯁꯤꯅꯁꯨ ꯂꯧꯕꯨꯛꯁꯤꯗ ꯅꯠꯇꯅ ꯆꯦꯛꯀꯣꯟ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯅ ꯆꯤꯡꯈꯨꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯁꯤꯟꯐꯝ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯈꯔꯗꯤ ꯄꯤꯔꯤ ꯂꯧꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯦꯛꯀꯣꯟꯁꯤꯁꯨ ꯐꯤꯂꯝ ꯁꯤꯇꯤꯒꯤ ꯄ꯭ꯔꯄꯣꯁ ꯂꯦꯟꯗ ꯂꯝ ꯂꯧꯁꯪꯒꯅꯤ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗ ꯆꯦꯛꯀꯣꯟꯁꯤꯁꯨ ꯌꯥꯎꯈꯤ ꯇꯥꯔꯒꯗꯤ ꯂꯧꯕꯨꯛꯁꯨ ꯆꯦꯛꯀꯣꯟꯁꯨ ꯑꯅꯤꯃꯛ ꯆꯠꯈ꯭ꯔꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯨꯒꯤ ꯃꯤꯌꯥꯝꯗ ꯌꯥꯝ ꯆꯥꯎꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯗꯕꯒꯤ ꯃꯃꯤꯁꯤ ꯆꯥꯎꯅ ꯇꯥꯔꯦ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯃꯃꯥꯡ ꯆꯤꯡꯒꯣꯟꯁꯦ ꯍꯟꯗꯛ ꯐꯤꯂꯝ ꯁꯤꯇꯤ ꯁꯥꯕꯒꯤ ꯂꯧꯁꯟꯕꯗ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯆꯦꯛꯀꯣꯟꯁꯨ ꯌꯥꯎꯔꯦ ꯆꯦꯛꯀꯣꯟꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯕ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯀꯌꯥ ꯑꯃꯒꯤ ꯁꯤꯟꯐꯝ ꯑꯣꯏꯔꯤꯕꯅꯦꯕ ꯁꯤꯁꯨ ꯌꯥꯎꯈꯤꯗꯧꯔꯦ ꯆꯥꯛ ꯑꯣꯏꯖꯔꯤꯕꯅꯤ ꯏꯕꯨꯡ ꯑꯃ ꯁꯤꯗꯗꯤ ꯀꯛꯄꯤꯒꯅꯨ ꯑꯗꯒꯤ ꯁꯤꯗ ꯐꯤꯂꯝ ꯁꯤꯇꯤꯁꯦ ꯑꯩꯈꯣꯏ ꯁꯨꯛꯁꯥ ꯁꯥꯕꯤꯒꯅꯨ ꯑꯩꯈꯣꯏ ꯁꯨꯛꯄꯥꯝ ꯄꯥꯝꯖꯗꯦ
ꯁꯨꯛꯁꯥ ꯁꯥꯕꯤꯅꯨ ꯑꯩꯈꯣꯏꯗꯤ ꯁꯤꯒꯤꯗ ꯁꯨꯖꯔꯒ ꯏꯆꯥ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯕꯅꯤ ꯑꯃ ꯇꯧꯔꯤꯕꯅꯤ ꯐꯤꯂꯝ ꯁꯤꯇꯤ ꯂꯥꯛꯑꯒꯗꯤ ꯑꯝꯇ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯌꯥꯔꯣꯏꯗꯣꯏ ꯏꯃꯥ ꯍꯣꯏꯗꯤ ꯂꯧꯐꯝ ꯌꯥꯎꯕ꯭ꯔꯥ ꯍꯤꯡꯒꯣꯜ ꯌꯥꯎꯕ꯭ꯔꯥ ꯌꯨꯝ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥꯗꯤ ꯑꯩꯈꯣꯏꯗꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯗꯤ ꯁꯣꯛꯇ꯭ꯔꯦꯕ ꯈꯔ ꯃꯃꯥꯡ ꯂꯩꯀꯥꯏꯗꯅꯦꯕ ꯈꯔ ꯍꯦꯟꯅ ꯁꯣꯛꯏꯁꯦ ꯑꯗ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯐꯤꯂꯝꯁꯤ ꯁꯨꯡꯁꯥ ꯁꯥꯕꯤꯒꯅꯨ ꯑꯩꯈꯣꯏ ꯁꯨꯛꯄꯥꯝ ꯄꯥꯝꯖꯗꯦ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯆꯤꯡꯈꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯐꯤꯂꯝ ꯁꯤꯇꯤ ꯁꯥꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯃꯁꯤ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯣꯀꯦꯂꯤꯇꯤꯁꯤꯗ ꯁꯥꯕꯃꯛꯇꯤ ꯁꯥꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯑꯥꯔꯊꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯆꯦꯛꯀꯣꯟꯁꯤ ꯂꯤꯡꯈꯠꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯝ ꯁꯝꯅ ꯆꯤꯡꯈꯨ ꯑꯣꯏꯕ ꯈꯨꯜꯁꯤꯗ ꯌꯨꯝꯅꯥꯛ ꯀꯨꯟꯃꯨꯛꯇꯒꯤ ꯍꯦꯟꯅ ꯇꯤꯟ ꯀꯨꯞꯄ ꯌꯨꯝ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯁꯤꯃ ꯁꯨꯐꯝ ꯅꯣꯝꯐꯝꯁꯤꯃ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯑꯞ ꯇꯨ ꯆꯍꯤ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯇꯤꯟ ꯀꯨꯞꯄ ꯑꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯋꯥꯠꯇꯕ ꯑꯗꯨꯒꯨꯝꯕ ꯌꯨꯝ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯍꯦꯟꯒꯠꯂꯛꯈꯤ ꯃꯐꯝꯁꯤ ꯍꯥꯟꯅ ꯂꯧ ꯎꯔꯝꯕ ꯃꯐꯝꯁꯨ ꯅꯠꯇꯦ ꯁꯥꯕꯜ ꯑꯣꯏꯅ ꯈꯥꯁꯂꯦꯟ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯂꯦꯟ ꯑꯣꯟꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯃ ꯇꯧꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯀꯥꯏꯁꯤꯗ ꯀꯥꯟꯅꯕ ꯄꯤꯔꯦ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯨꯃ ꯂꯥꯛꯄ ꯀꯥꯟꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯗꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯃꯤ ꯆꯪꯉꯛꯀꯅꯤ ꯑꯗꯒꯤꯗꯤ ꯄ꯭ꯂꯁ ꯃꯗꯨꯗ ꯆꯥꯅꯕ ꯊꯕꯛꯇꯨꯒ ꯆꯥꯅꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯨꯒ ꯆꯥꯅꯕ ꯃꯤ ꯊꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯏꯖꯨꯀꯦꯁꯟꯒꯤ ꯂꯥꯏꯟꯗ ꯋꯥꯠꯍꯧꯔꯕ ꯃꯃꯥ ꯑꯃ ꯃꯄꯥ ꯑꯃꯅ ꯁꯦꯡꯅ ꯌꯥꯝꯗ꯭ꯔꯕꯗ ꯂꯧ ꯁꯪꯒꯝ ꯑꯃ ꯂꯧꯔꯥ ꯑꯃ ꯎꯔꯒ ꯃꯗꯨꯒꯤ ꯐꯪꯕ ꯄꯣꯠꯊꯣꯛꯇꯨꯅ ꯆꯥꯅꯕ ꯊꯝꯖꯔꯒ ꯑꯇꯩ ꯃꯇꯝꯗ ꯊꯕꯛ ꯁꯨꯖꯔꯒ ꯃꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤ ꯂꯧꯁꯦ ꯂꯧꯁꯟꯈ꯭ꯔꯦꯅ ꯈꯜꯂꯁꯤ ꯂꯧ ꯎꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯥꯅ ꯊꯛꯅꯕ ꯎꯐꯝ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯣꯏꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝꯗꯨꯃ ꯑꯃꯨꯛ ꯆꯥꯅꯕ ꯂꯩꯇ꯭ꯔꯤꯉꯩꯗ ꯁꯨꯅꯕ ꯄꯩꯁా ꯇꯥꯟꯕ ꯑꯃꯨꯛ ꯆꯠꯀꯗ꯭ꯔꯥ ꯆꯥꯅꯕ ꯂꯩꯍꯧꯔꯒ ꯑꯍꯦꯟꯕ ꯄꯩꯁా ꯇꯥꯟꯕ ꯆꯠꯄ ꯉꯝꯕꯩ ꯋꯥꯅꯤ ꯆꯥꯅꯕ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯍꯦꯟꯕ ꯄꯩꯁా ꯇꯥꯟꯕ ꯆꯠꯄ ꯉꯝꯕ ꯍꯧꯅꯗꯦ ꯑꯗꯨꯅ ꯏꯖꯨꯀꯦꯁꯟꯁꯨ ꯃꯄꯨꯡ ꯐꯥꯍꯧꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯧꯗꯨꯁꯨ ꯑꯃꯨꯛ ꯂꯧꯁꯟꯕꯤꯈ꯭ꯔꯗꯤ ꯏꯖꯨꯀꯦꯁꯟ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯃꯤꯗꯨꯅ ꯏꯟꯗꯁꯇ꯭ꯔꯤꯗꯨꯃ ꯂꯥꯛꯄ ꯀꯥꯟꯗ ꯊꯕꯛ ꯆꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯉꯔꯣꯏ ꯑꯅꯧꯕ ꯀꯔꯕꯥꯔ ꯏꯟꯗꯁꯇ꯭ꯔꯤꯗꯨꯃ ꯂꯥꯛꯑꯦꯅ ꯑꯅꯧꯕ ꯀꯔꯕꯥꯔ ꯑꯃ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯉꯝꯃꯔꯣꯏ ꯃꯔꯝꯗꯤ ꯂꯩꯇ ꯂꯥꯏꯔꯕꯅꯤꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯗꯨ ꯊꯦꯡꯅꯒꯗꯧꯕ ꯂꯩꯕꯗꯨꯅ ꯃꯐꯝꯁꯤ ꯆꯦꯛꯀꯣꯟꯁꯤꯃꯁꯨ ꯍꯤꯡꯖꯔꯁꯅꯨ ꯄ꯭ꯂꯁ ꯂꯧꯐꯝꯁꯤꯃꯁꯨ ꯁꯣꯛꯍꯟꯕꯤꯔꯅꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯤꯞ ꯇꯧꯕꯤꯈ꯭ꯔꯣ ꯍꯣꯡꯗꯣꯛꯄꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯖꯒꯥꯁꯤꯗꯗꯤ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯣꯠꯅꯤ ꯅꯪ ꯆꯤꯡꯈꯨꯗꯩꯔꯣ ꯀꯩ ꯃꯤꯡ ꯀꯧꯋꯦ ꯅꯪꯁꯦ ꯅꯦꯜꯁꯟ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ 1 ꯀ꯭ꯂꯥꯁ 1 फिल्म सिटी में सानी है बजे लोकोन जो चक्रनी चेकोन जो चक्रनी है तो चेकोन जो लेटर दी थब काय सुदुरी ꯑꯗꯨꯗꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯋꯥꯏꯖꯦ ꯑꯗꯨꯅ ꯁꯤ ꯌꯥꯎꯍꯟꯅꯤꯡꯗꯦ ꯇꯧꯍꯟꯅꯤꯡꯗꯦꯕ ꯁꯥꯍꯟꯅꯤꯡꯗꯦꯕ ꯁꯩꯗ ꯏꯃꯥ ꯍꯣꯏꯗꯤ ꯂꯧ ꯎꯗ꯭ꯔꯕꯣ ꯍꯣꯏꯕ ꯂꯧ ꯎꯏ ꯌꯥꯎꯒꯤꯗꯤ ꯖꯥꯂꯥ ꯌꯥꯎꯗꯣꯔꯤꯅꯦ ꯑꯗꯨꯁꯨ मणिपुर गवर्नमेंट फिल्म सिटी सागनी है चिंखू की लौसली लौकोन से मरुना कोई यूमसु यावरे यूम हिंगोन खरम लेरे तो मरुना आदा कोई ओकोन लगन अम लेरे ओकोन सिगी मपादा परेंग साना लौखोंग अम लेरी से मसिगी लौखोंग सी चिंखू लेंदाबी लौखोंग अने खनै हारिबो लौखोंग से सांग अदुम चखरगा कोई सुमांग दसु खांगपोक्संग मचा मचा मयाम लेरे हारिबो खांगपोक्संग की परेंग सी योना आ खुंद्रा पुंगी कोई अग्नि हाइर सु खंगना नेचर क्योर की हॉस्पिटल लेबसिगी ममांग दा कोई लफुग थारिबा खांगपोक्संग मचा अनि लेसे असवाय पोक्सनी सिगी ममांग थंग सरुक सी मसि चरौना कोई लम एकर चामगा निपान कोई दशमिक यांखै मंगा सिनी चावखरबो लौफम सी हारिबा लौफम सी गलवेन रेना कोई चेकोन सु यावरे मांग चेकोन लेरे अदगा ओइदना कोई युमफम मयाम लेरे हारिबा युमफम चेकोन अमदि लौफम मयाम सि पुन्ना लम एकर चामगा निपान 0.55 सी लौक्सन खिबा तारगदि चेंखु सी पुंगु मुखिबगी मोंगनी इसिंग माइसिंग लंबी थोंगी नुआइतम मयाम अम लेबा तारगसु ख्वाइदगी चावबा ख्वाइदगी नुनांगबा चरांगनाबु ओइरिबसी लफुम असे लौक्सन गनी लफुम असे लौक्सन मतमदा खोगी लफुम सिदन तना सिनफमगी याम चावबा कोई एवेन्यू अम ओइरिबा चेकोन सि लौक्सन बदा यावकी तारे दुगा लौखोंग असिगी लेंदाबी लौखोंग सि मांगद लरिबा इंगोन कयामसु युमफम कयामसु युम यावना लोइनमक लौक्सन खिबा तारे हाबगी मिपाइबा नुनामम लेरे मरमदुना चिंखुगी ओइनदी लौखम मांगबा यारोय लो इंखोन मांगबा यारोय हाबगी याम चावबा वफम लेरी फिल्म सिटी साबगी आइडिया याम फजै अदुबो मफम असिदा साबिगनु सागे हाबा तारगदी मफम असिदा खोगी खुथोंना बगी फावबगी फिल्म लागनी डू और दाइगी सिचुएशन हाबगी वफम लेकाइगी मियामना फोंदोक नरगली मसिनि ngasi लेकाइ वाकत के थरम ngasi गे एडिशन असि करम तोबिबगे नत्रगा अदोमसु अदोमगे लेकाइसु
लेकाई वाकत हाइरिबा थरमसिदा सरुग याबिगे हाइबा तारगदी अखोद खान बिरप यागनी कोई मेल आईडी दी impacttvnews@gmail.com नत्रगा कोई फेसबुक पेज www.facebook.com/impacttvmanipur दा जॉइन तौबिरगा कमेंट अमदि फीडबैक थाबिरप यागनी ngasi ko enadi lekai wakat ki thoromasi matang swaida losin jarge mathangi cheyolda anoba episode amagalorana anoba lekai ama pudra lakchege till then keep watching impact news keep watching lekai wakat ta da bata horo udubo horo ciao nela buksu lo thokraba chekon lo thokraba adu di chingku se manipur ki map tagi pu mukhi film ne national geographic ki program ko samana re ngasi ki Mayam bukan namjari, adum na yung nilamsi, impact news si, likay yung wakata, mayam utaran namjari, kadamjari.